Karam Siamna Hodokre. Citizen Amendment Bill revoke Taudrabadi Republic Day gi thoram boycott tauragani haina lauthokre. Citizenship Amendment Bill 2016 gi mayokta khongjang sangsinba leptana sangsilakli tongan ba mafum kyada wakat mifam sathakre Khurumjari Times of Manipur News mieng tabiri punamakpu ARUNBALA taramnok chari pau sandokna pizari Manipur Lainga ki Department of Tourism amadi All Manipur Polo Association amadi Hontre Equinna Sinduna Mari Suba Statehood Dega Mari Lainana Women's Polo Tournament ngasi Imphal gi Mapal Kangje Bungda Kevin PD Minister Karam Siamna Hodokre Tournament asida Manipur gi team yauna Kenya Australia Canada Argentina USA amadi India gi team na sarugyari ngasi gi ahanba match da Indian Polo Association amadi Canada team anina sanari tournament adubu hodokladuna Cap and PD Minister Karam Siamna lamdam asigi nupi singi thauna malem gi miyamna masak khangi ngasi lamdam asigi nupi polo sanaroi singnasu adugumba thauna sing adu soidana lairamgani haiki socially samagi tawak korong kaya ba ilang kaya ba mangjin kawa ise so koini na akoi mai bilang singa dai party where was any ho putting what the steps in the rest of the putting what the akoi Manipur sarkar na atam so kodam na dawi law so lawani adugai tawak putting of solve on na bohana da akoi dai ni bai mai sa ma sinan so paten ka lo wakon si andarga Citizen Amendment Bill revoke Taudragadi Lagliba Tang Kuntarukta Pangthoka Doriba India gi Republic Day celebration boycott Taure Loinana mainland India gi Oiba Thabak Thauram Amatada Saruk Yararoi Haina Zonoson Higher Secondary School Student Union gi General Secretary Ningthau Khongjam Nobin Chandrana Lauthokre Wafam Asingasi School Asigi Student Union gi Rumda Pangthokiba Paugi Mipam Amada Haikibani Mahakna Makha Taraduna Laibaki Oiba Iho Asidadi political party Singsu Dal gi Khenaba Thamdana Miyam gi interesta iramdam gi damak kathok piu amana amabu huneduna rajniti gi khudong chaba launana ba hona biginu paliba laingak asina miyam gi uhul khangna thabak tawbiu haiki akoi lakliba 26 January amdi 15 August akoi gi bill asi withdraw tawdibo akoi sigum khongjang kyam chaslakani sidai henba kya changilak pa yai akoi madu inakta sem sadun leiri rajniti don mayam sina kaslai taba BJP Congress hena khaidok narga sidai sida Moi machine punjana babu ngamdri aduga asigumba thangnaba state kya ada akhoi gi sidun tribe ki chatnari ba adugumba ILP chatnari ba leba thangnaba state kya ada akhoi citizen amendment bin lisingani ta tuk si gi dang te moi ihok sakali me haibati ILP chana na moiju masana masabu ngak thok sabang ngamoi haibase mukhoi khangi aduga akhoi sidana akhoi lengakna akhoi ILP chana ni auna akhoi kaim tawba ngamoi haibagi sigumba pajamyam da ulibasi masi oibe yaba thabang nati Thasigi Nipanda Lok Sabha da pass taukiba Citizenship Amendment Bill 2016 gi mayokta maikei kayadagi makhatana khongjang sangsilakli ngasisu bill khudakta withdraw tawgadabani haiba dabi tawraduna apunba khuman lampak street vendors auto ban owner amadi shopkeeper singna ISBT mamangda wakat mifam sathaki wakat mifam aduda saruk yakiba apunba khuman lampak street vendors ki president Y Indranina Citizen Amendment Bill asi awang nongpok lamdam singda khundariba yalhomi singbu manghanaba Bharat Sarkar gi ARUNBALA khongthang amani Hindu singtagi oiba rajya ama semnanaba thawrangni hainasu khangdaba natte bill asi khudakta withdraw tawgadabani karigumba bill asi chana halakpa tarabadi June 18 gi thodok adudagi hena sathiba mahaulang pok lakani haiki da bill do han tokan tukibani aduna ngasi karigumba loina soi tawragasu prajamyamda MP singti prajagi musingina koi soidi tawthore lale haijau loina na haidba ekse hek hantokti phau ekoi halloi khongjang ge changjing gi athu matamda bill je hantokta taragadi tasina ekoi jun prime banda gi henba khudong thiba ma thorokma matamda koi na mang thagani haibo phomje ngasi gi mass media go phom de thamje
Nakalamaromda Kwai Lampel Women United Development Organization na Mahairoi Luptaru Kakusam Naduna Citizenship Amendment Bill bu Yaning Daba Fongdoktuna Wakan Mipam Sathakre Mipam Aduda Saruk Yakiba Organization gi Secretary RK Tharaksnana Citizenship Bill asi Awang Nongpok Glamdam Singda Kundariba Yelhomi Singda Achoba Singnaba Ama Pigadoribani Bill Lasina Maram Oirega Manipurda Kundariba Apikpa Purup Singbu Mutkina Bagi Achoba Maram Amasu Oiri Maram Aduna Bill asi akan mamawong de Yaning de Haiki Maruina akoi Northeast people singchida yamna sokpa akoi Tripura dagi Tripuri mutkiba dugumna akoi Manipur dasu Manipur gi indigenous people singje akoi mutkinet mutkisanu haibagi mutkiba bagi akibatu leibaduna akoi ngasi student protest pamjari basi kai Northeast ki student sing neso amadi akoi Manipur gi akoi haiba satra sangkan taruk sina adu civil society singchina sangchalakpa akoi kongjang puting maktasu Kwai Women United Development Organization su koi saru ya jagani aduga kongjang singda koi thawai akang yauna koi withdraw to pau koi changchang jagani hai pau panchi asi media ti thamjari Mahairoi Loop amasung tongan balup singna sinduna ngasi Sagolban Moirang Hanuba Kaitel Sangdasu Miamna Wakat Mipam Sathaki Wakat Mipam aduda MYDC Moirang Hanuba Nupi Sakhot Khongthang Marup Moirang Hanuba Semgat Sagatpa Committee MSU Desam MSF KSA Suk EMS Amadi NIPP gi Luchingba Amadi Thomi Kyana Sarugyaki Wakat Mipam aduda Sarugyakiba Northeast Indigenous People Parliament ki Coordinator Ningthaucha Lanchana Citizenship Amendment Bill na lamdam asigi yelhomi singda pirakadaba saitheng amasung Bharat Sarkar na awang nongpoki state singda hanthana yengduna lakpa adu bill asina hena mayek sengal haiba wafang sing thamke Manipur People Bill chalai da kan da akhoi amuhan na mitop singi changan gum se khonari ngai da ingak ngakpa 2014 da BJP ki manifesto da yawgi ba yellow mi singa sibu kanbagi mahutta yellow mi singa se mutlagani maramdi mirebang macha mayam thomat khragani na khallinge da mirebang macha mayam sibu Bangladesh ki changakpa Pakistan ki changakpa mayam sibu support tawba moi se Bharat macha ohen ba yarani haiba Citizenship Amendment Bill yamna venomous oiba sumba bill ama ek on thok tana moibu sakangdana awang nongpoki leiriba demographic landscape sida achobo ohong poroktana yellow mi singbu muthatna bo khonarakni ba Indian gi racist policy ase masibu challenge tawdana imai ben sing ichaliche singda hariba eksi karino haibadu aikoina khanganna bo khona jabani Hauzik Paugi Marakta Natem break amatang logzari Mahindra Tractor Showroom na monsoon season lakda monsoon offer pijari India da Saba Annapurna domestic mini rice mill amadi grinder akaknaba matam kharagi oina company na offer price ta miyamda phanganjari hau sangbai matakpata electric prepaid ta supnataki lupa ni makhai mai chai besan morok yangang marumarang hawai makhal sul takpa yarba grinder su phangbiragani rice mill da phau pudra seng takpagi awab leitraba yumgi sangoi kachin amada hillaga isana adum phau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak lingsin birau Mahindra Tractor Showroom Malom Bazaar pijariba offer price ki khudong saba simyamna lawi ho akaknaba matam khara khaktan Welcome to Aryan Furniture House. Manipur da sajaba quality maintain tawraba makhal kayagi furniture items sing suna fanghanjari. Adongi apamba makhal gi furniture items sing khanbiyu lengsin birau Aryan Furniture House Hata Minuthong. Break ki matungda mayamba muka hana taram na uksari
Tha asigi kuntarukta pangthokadoriba Republic Day thawronggi mangoinana ngasisu mafam kayada security force na thi buhumbagi thabak sathaba leptri ngasisu Imphal West District Police ki Additional SP Operation TS Krishna Tombi gi lising makhada Masjid Road Pratap Gali Kakhulong Nambul Mapal area da combing operation sathakre ayuk pung 3 minute 55 dagina 9 minute kuntra manga fawba sathakiba operation aduda punna miyoi sani ga kuntra taruk masak khangdokpagi thabak sathaki maduda masagi saktak se yaw daba miyoi tarani thoi lokhatuna city police station da sinaki amromda Imphal East su district asigi additional SP LO AG Sarmagi midyang makhada Kongpal Sajor Laikai gi akoibada thiba humbagi thabak sathaki maduda punna nupa nupi chani yang khairom verification sathaki adumakpu mifamu pindi yakhide Nauna saba loiraba primary health sub center aning asi health minister L Jenta Kumar na hongnabi matung inna sangaduna miyam da sinakre ahanbu oina ngasi minister L Jenta Kumar na mayang langjing PSSC sangaraba matung ani suba oina awang khunau PSSC zu sangaduna miyam da khusinaki thoram sing aduda wangang laduna L Jenta Kumar na ngasi nauna hangdokliba PSSC singda mathau tawgadoriba department ki staff singda masa masagi imungi miyoi singda treatment pibugum layeng balakliba miyoi singda su manaba miyeng yengadabani ngasi aikhoigi khunaida isada anaba ama lairakpa matamda losinduna thambagi hainabi ama lairiba si tawhaningde haksangda khajiktang nungaitaba laibada yengthokpagi hainabi thamsi haiki thoram aduda lamsang kendra gi MLA Sorokhaibam Rajen Health Service ki Director K Rajona chingba yauki Houzik Imphal da thungladuna lariba All India Congress Committee ki General Secretary Manipur in charge Lujingho Falairo amadi Secretary Charles Pengro Pyauna Manipur Pradesh Congress Committee ki CWC member singa houzik oiriba wathok asigi matangda mifam pangthoktuna khanaduna warep mani lokre MPCC ki mifam aduda CLP ki Luchingba o Ibobi CWC ki member Gaikhanga Manipur Pradesh Congress Committee ki President TN Hawkip Saruk Yakhi mifam aduna BJP laingatna citizenship Amendment Bill Lok Sabha pass toki babu condemn tobaga loinana yelhomi singbu muthatnaba honabu yaningdaba utpa handak pangthok liba Assembly election da Rajasthan, Madhya Pradesh amasung Chhattisgarh da chauna mai pakpa ngamkhiba aduda Congress President Rahul Gandhi na laukhiba thodangbu ikai khumnaba utpani hairi Lamdam asigi miyamna pamna sizinariba polam singi manungda oiriba besan nongmada metric ton listing ani puthokadaba salai flour mill ngasidagi thabak tauba hokre salai agro product private limited na choba thodang lodona Manjipurki da hodokhiba salai flour mill mathau tauba hokhibaga mari leinana salai gi board of director gi member oiriba Koizam Rosana salai na sahi kungi manungda lamdam asida awon bapuraknaba pandamda khomthang asi lokhatpani Ngasidagi mathau tauba hauriba salai floor min asi salaina bahona bada lamdam asigi yelhomi chohumlom thabak piri haiki 20 years ki vision jing manungda mo oriba me noina khoina yang khogi lairiba irisa sing asigi maximum job opportunity piba amadi product sing ji akhoi gi iramdam digi puthoksa ba habigi pandam sida besan ji ngasi akhoi salai ba hojabani loina na tungda lakada ba mafam asigi local employees sing jo khajena tungna ba kanu honajari Tha sigi tara humdoida Dimapur dagi purakhiba iroi sing hata minuthongda gari dagi lauthanaba honabada iroi ama nanthokuna Imphal East ki mafam singda iroi aduna miyoi nipan asok apan nanghankhiba amadi gari kaya amang ata thokhankhiba thokdok aduga mari leinana city police na laukhatkiba case ka mari leinana pharaba iroi mapu Muhammad Mafizuddin sahi yankhai humdoi ngarang Imphal East ki Chief Judicial Magistrate ki court ki bail na thadokraba matung city police na amuk hanna phajinkhre amadi Porompat police na su case ama register tawkhibaga loinana numit humni police custody da remand lawkhre Houzik pawgi marakha natien ba break amatanga Bimana nang nupa du bumayamana yapote lobu sakharba natro Chakri ima aduiti cha injang du loisanaba tawrodana Bishon dubu tot pelorabati injangi ti thawraga lorabane adu ima dukan dagi bishon dugo machanduga leibiruragera hoi hoi ima lobirurake bungo besolamaga masalamaga dapi ne Kanglipagi spices industry gi production lobiron iramdong gi posu ere pojan ju yautre chang soktre aduine KSI na hogi ba sei try panji da puthoi ba production yang rajan ginger powder chili powder turmeric powder cinnamon powder mithi jira powder amadi hairi bo loinana sa masal amadi machal pauwa
mayang mamanadaba packaging system so oiraba Manipur da yan han boina spices industry da ISO 9001 2008 amadi ISO 9001 2015 phangmada natana trademark su registration tawraba KSI gi product tam sizinabiu sina khwai de hena pharena boni na pire imni ima KSI gi product sidi yam phabani. Loom Lang started with the idea of creating a one-stop destination for all the fashion-forward and style-shabby people and to pique the curiosity of the rest. With the customer at heart, we deals with shoes, bags and all types of cut and show products for women. We allow and provide customized products, especially wedding and evening gowns. Email loomlang@gmail.com, mobile 9958149894, 7085205085, 7085270490. Manipur da ihan hanba oina healthcare products singi fangfam Diagnomet Instruments Healthcare System. Registered Office Khoyathong Nagamapal Road, Imphal 795001. Branch Office Lalambung Makhong, Rims Road near Syndicate Bank, Imphal 795001. Complete range star surgical instruments, hospital equipments, OT lights and tables, auto claps, rehabilitation aids, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, amadi nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 038520569092 amadi 917085776993. Ekoi gi email diagnoinst@gmail.com. Ngasimak lengsin birau Diagnomet Instruments Healthcare System. Break matungda mayamba mukahna taramna oksari lamdam asigi puwari ga sago naraklaba mitei gi imoinu ima ira thauni thoram hayeng lamdam asigi tongan mamaphangsinda lupkayana pangthokna na ba sem saba haunakre imoinu ira thauni gi mangoina na ngasi Salai Holding Private Limited na thauni thoram asiga mari lainana ngasi imoinu ima bu saithaba ibendau imoinu ahong saisak saithajaba haina mingthonjaba isai thoram ama pangthokre tera lokra kom laikai de leiba Salai gi office ta nat ki oina lining laison kya ga loinana pangthokkiba thoram aduda saruk yakiba Salai gi chairman Narengbom Samarjitna aikhoi gi laiwaikraba ipa ipusingna thambiramba nat ki oiba sanabising ngasi gi mirolna ngakna seminasi lamdam asida punna khundamina riba furup khudingmak imoinu imagi numit asina lakpada amatto oina punsinduna saukhatpa lamdam ama purakpa oiresanu haiki Maihorol dagi hauna maihorol haibasini ahanbada akhoi maisi aduna mi akoina haurakpagi magi mawong akoina hana leiramba family oina leiramba dagi akoina madudagi amuk clan lakhiba clan dagi tribe lakhiba tribe dagi amuk kingdom lakhiba kingdom dagi empire lakhiba sigi journey asida akoina thingnarakhiba pot khudimak sing ase masi putharaga masi adum loinana tuna lakpa pot ama oibanina ngasidi akhoi masa manau masu sing ama oina ngasi pai pu sing aduna thangat lamaba pot sing asa masi amuk akhoi punna khangminabagi matam madu yaure Non-Teaching Employees Welfare Association RIMS na makhoi Charter of Demand sing thabak to onto uhai dabi tawduna nahandagi hauna sangsilakpa khongjang hanba laitri ngasisu association gi lusingba amadi member singna RIMS ki A block mamangda wakat mifam chathaki wakat mifam aduda saruk yakhiba association gi secretary TS Babuna association na taliba dabi sing ngasi fawda RIMS ki director na chapchaba pakhum pi dana lairi athuba matamda general body mifam pangthok laga makha tabak khongjang gi damak phirep logani haiki ngarang si ekona pung mari buki manungda ekoi director si thola ga wari sanada tagadi ekoina union health minister adagi prime minister adagi chief minister bodo duga akoi gi governor da ekoina sarsi matik sade lakthoani hana haibadagi ngasi mi humi shuba sida magi sakui noma matungda ngasai ngasi ko unaba tholei aduna maramo erga ekoina tan ki demand sing se authority ga ekoi gi non-teaching employee welfare association ga yanadri lawnraga ekoi hiziki makata instruction chathasegi
All Manipur DPC completed candidates or Manipur Rifle Male 2016 batch na haidoktana lairiba DPC gi phal athuba matamda haidokpiu haibagi dabi tawduna ngasi kaisampat laimazam laikai community hall da wakat mipam sathakre khongjang aduda saruk yakiba JSC gi president Saddam Hussein na ngasi gi lengakna DPC pangthokkiba chahi ani pharak laba fawba phal haidoktana candidates sing awaba mayok nare athuba matamda DPC gi phal haidokpiu haiki Lagliba Republic Day Fogi Mamangda Kaigumba Lengang Asna Lengang Asina Iko Tabu Asibu Haidok Pidragadi Matangi Nonganba Tarikuntret Tegi Tarikunipan Hinung Pauba Akona Ban Munifunipan General Style of Susiam Sazare. Hausi Kamuk Sanabagi Pau Pangbigani. Tha asigi tarahumdoidagi hoduna harauro YMC ground da satharakiba Nipan Suba harauro trophy state level village wise football tournament king asi ayuk sanakiba match ki ahanba ground da YSA Sinkhuna MZSU Mafaubu Panjil ahum sinoda maithiba pikre aduga ani suba ground da sanakiba Lamlai FC amadi YDO Khundrakpam Panjil ahum chanaduna draw satki Hauzik Paugi Markan atin break amatanga. Machalgi sasenaba product singdagi Jackson Biu. Kanglai Park Spices Industry na puthokpa Machalgi atopa manaba manufacturing unit amatalajade. KSI na puthokpa Machalgi asengba product sing asibu khangnabagidama packaging da KSI logo Kanglai Park Spices Industry yaubara haina check tobiu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu. Lalamung Makong Takhilamam Lekai Rims Road Factory Thangweban Sinam Lekai haina thari basin nataba atopa amata Machalgi asengba product natte sasinaba amasung malhan basingdagi Jackson Biu. Hena kupamarol khangnaba lengsinbirau Machal Kanglai Park Spices Industry Lalamung Makong Takhilamam Lekai Rims Road Factory Thangweban Sinam Lekai near Lamfelam Park natraga logon tobiu www.machalspices.com or Facebook/machalspices natraga email tobirau info@machalspices.com. Arun Enterprises presents the 5th Amphimpa Cup 2019 9A-side football tournament only for film fraternity. Manipuri film da changes songjariba singtagi oiba football tournament. Lakliba January gi tang 10 dagi hauraga January gi tang 19 fawba Korompat near TV Tower manakta laiba Nesu ground da pangthok jaragani. Yes to life, no to drugs. Fattaba chinjak singdagi lapthok lasi haina paujel puriba football tournament amani. Ireibak iramdam sita lebiribak faipun mangna tournament asibu miyeng taba soidana lengbiro. Private Sports Academy Guwahati gi I-League selection da mai paklaba sanarosingna admission tawbiba yaragani. Admission tawbagi aroiba matam lakliba January gi tang 10. Managing Director da contact tobiu. Contact number 8787-842-589. Private Sports Academy Guwahati. Break ki matungda mayamom ko nataram nokchari Panskula da CRPC gi dhara chamagani phumari gi makhada athingba thamkhre order asi Jagdeep Singh gi CBI special court na dera sasa sauda gi chief Ram Rahim Gurmitpu Paumi Ramchandra Chatrapati gi mihata chenai haibagi maralda dandi pinanaba warep laukhibadagi charangnaba tholokpa yai haibagi chingnaba laibadagi athingba si thamkhibani Rahim hauzik punsi chupa phadok oina Rotaki Sunera jail dagi video conference ki khuthangda court ta puthokadauri case asida chenaba atopa miyoi ahumna Ambala jail dagi video conference ki khuthangda court ta puthokadauri bani Chatrapati na dera chief ki mayokta pura sach haiba pause da iruba matungda 2002 da hakhibagi thokdokta chenabani White House tagi Senate ta thaba senior nomination list ki matung inna US President Donald Trump na Indian American ahumbu maru oiba administration gi phampi khre miwi sing adudi Rita Baranwal na Assistant Secretary of Energy Nuclear Energy Aditya Bamjai na member of Privacy and
Civil Liberties Oversight Board amasung Bimal Patel na Assistant Secretary of Treasury oina pikhibani. Sakhangdaba khulai paiba mioi kharana ngasi ayuk anganbada Delhi ge badli manakta Jammu Delhi Duronto Express ta tongakpa yatri singdagi lut tawkhre lut tawsing aduna train adugi bogi B3 amadi B7 da tongba yatri kya dagi sel sanalupa ATM card na chingba lauki thodok adu passenger amana railway portal da complaint torokpadagi khangbangam khibani. Supreme Court na sanga gi oiba kumhai thingkraba matung ngarang Assam gi Moregon district ta leiba Bidyabori amadi Ahadguri da nat ki oiba iroi wainabagi thoram pangthokre panba yabadi Supreme Court na Animal Welfare Board of India gi makhada hokhiba chahi 2014 dagi sanga gi oiba mit ki kumhai pangthokpada ain gi oina athingba thamkrabani adum oinamak mioi lising kayana saruk yaduna ngarang gi thoram adu mag bihu kumhai ga mari lainana pangthokhibani. Lok Sabha Mikhal Khazikta Ngairaba Talak Asida BJP gi Luchingba Amit Shah swine flu naduna Delhi ge Amsa lying sathari Amit Shah swine flu nare tabda Home Minister Rasna na yamna thuna naba pharasanu haina social media da Twitter da phongdoraki. Ngasi Manipur da phongna khiba pause singda kari kari maru eba pau yauri bage habdu mayam punna mung mieng taminasi. Sangai Express Manipur Consuloi have a close haptravadi Yaroi Chief Minister Political Party Singh Yauna Mikhal gi Khanakre Dr. Nurse Singna Kathoksi Jayant Kumar Gari da Purakpa Potki Arumba Namfuda Olhanba Yaroi Pogna Firm Yelhomi Kannaba close ama haptri fauba Citizenship Amendment Bill gi Mayokta Lepkani Chief Minister Bill gi Mayokta Khongjang Leptana Sangsili Sidri fauba Khongjang Sangsingani Dr. Nurse Singna Isagi Ethics Khangna Anababu Nungsina Loina View Jayant Kumar Liquor Bill gi Suggestion Kauri Naharol gi Thaudang Citizenship Amendment Bill da Indigenous People Sing Kannabagi Close Ama Haptri Fawa Sarkarna Bill Asigi Mayokta Laigani Chief Minister Citizenship Amendment Bill gi Mayokta Prime Minister gi Ifizi Mai Thanaba Honavada Police na Munkre Mitei Maitai Sing ST gi list chalalu haina poster campaign chathaba haukre Chakan gan ngai gi curtain riser Rajvavan da pangthokre Huyan lan pau Sahi asida chak tangba thokadra haibagi akiba leire Maitai sing kg amada lupa kuntra mapal dagi nifu amasung superfine na lupa kun mapan dagi kuntra nisoi fawa yole Malem da khwaidagi fawa sports university oihannaba honarasi Vice Chancellor Citizenship Bill wakat mifam chathakre Prime Minister gi Ifizi Mai Thanaba puthorokpada police na munkre Commando personnel taraga nisoi chenaba drug case Havildar ama rifleman ani statement lowkre Sana Laibak MG NREGS Sahi amagi manungda numit chamani thabak pinanaba pandam Manipurda mai pakloi daure Manipurna thabak piba ngamdaba state singi makokta leire Miyam marakta fidam setlaga yaurakpa mioi amana Modi gi mitam laglaga chenkhibadagi mai thakhidre Langdel thillaga poster campaign changsinkre ETL Express Lamdam asida quality education Hengat Hannaba Go to School Mission Hogdoglagani Chief Minister Birena Chandel District Project Kya Sangakre Kendra Khudingmakta Model School Amwam Sengbatnaba Hotnari Citizenship Amendment Bill gi Mayokta Lamnong Kaithelda protest tawkre MMWO na Prime Minister gi mitam mai thanaba thoranglingaida police na lakre Liquor sungduna puthokpagi matangda government na miyamdagi suggestion kauri Aikhoi gi achievement sing thadok naraga nat ki horakfam ningsingba tangai fade Governor Congress ki national leader sing yawa mifam na Lok Sabha Mikhal gi Khanakre Iraibak Yelhomi kannaba warol yaudri fawa People's Bill ayaba pidri fawa Citizenship Amendment Bill gi mayokta lebli Citizenship Amendment Bill pass tawkhiba Congress ki mifam na condemn tawkre Manipur Statehood Women's Polo Tournament hauragani Loislapda maru iba pau amukahanna Laibak taruk na saruk yariba Women's Polo Tournament ngasi Minister Karam Siamna hudokre Citizen Amendment Bill revoke tawdrabadi Republic Day gi thoram boycott tawragani haina lauthokre Citizenship
Amendment Bill 2016 ge mayokta khongjang lektana sangsilakli tongan ba mafum kayada wakat mifam sathakre Hौजिकी ओइनदी मणिपुरी पाव मतंग सिदा लोइजरे टाइम्स ऑफ मणिपुर न्यूज़ मिंग ताबिर पुनमकु अरुणबला नामकाना खुरुमजरी